India lenga ki divide and rule policy na Manipur ki apunba saktam thukai ba yaroi amadi khulngak pa sing fa ba yaroi haibana chingba demand kya tawroduna ngasi khongam pat awang lekai da maikai edungi imai bil kya na wakat khongjang sangsin khrei khongam pat apunba maira paibi na silaga chathaki ba wakat khongjang aduda saruk yakhibi khongam pat khuno yaifa thosil lupki member namuizam Rina Royna Hai, State Asida President Rule Tamlakraba Matungda, Ohomba Kyama Lakle, Masigi Manungda Security Force na Combing Operation Togduna, Kulngakpa Sing Yauna Kulai Kyama Su Fagatle, Hariba Tong Asi Kuki Furuki Maike Dadi Pak Sana Chatabagi Mami Tade, Nakal Nama Kaktadagi Kulai Tinkat Hanba Made, Kulai Kya Fagalapa Asana Tungda Karifibam Werpa Yabagi Haibasi Chingnadaba Ngamde. Houzik asi center na kuki narco terrorist sing laksin bagi chap charaba matam nei kuki sing na talu ba separate administration gi demand fangdri fawba kulai thadok loi hairi ba asida center na kari khongthang lokhala kadagi haibadu khangningi center gi khongthang adu yenglaka aikoi na su makhata na kari toba yabagi haibadu yengki gani kuki sing na taliba separate administration gi wafam khanafam thokte amadi su chanaraga lairi ba lalalup ki kada sing masa masa gi designated kemta Laigadabani Haiba Union Home Minister Ahmed Sagi Wafam Taramna Okli, Hariba Wafam Singh Asi Aru Atubada Tabakta Ontok Labade, State Asida Mahok Sagi Tangdu Laitaba Fibam Hanselakani, Hainasu, Rina Roina Makatana Fundoki. Kuki narco terrorist sina Makoina Taliban demand Kogi territorial integrity Makoina. Ngasai ge khoi di kai handana thamgani haire ko adubon kuki singsina di makhoi separate administration phangdir phaw makhoi khulai thado oina hairiba sigumba mayam phongna challenge torok asida center na kari lakhotla kadage haibisine khoi na jik ngainingi se mayeki di Amit Shah di hairi manghai kuki taba lamsing asida makhoi separate administration piu ka hari se piba yaba mawong nate digi suda leiriba singa sisu mai kemda hanjaga layu natragadi akan be action lakhotla kani kaiba ngasi ngarangi nongmani gi Kogi Amit Shah na press ta kaida phongdora ibase yam nungai masina asengba thaboina pakhai paikhala agadi Manipur da shanti leirakpa sine khoina pamise Manipur da shanti leibase yam maroi ngasi ngarang makta su Assam da khoi nan Manipuri singna rally ama chatleba karmaina satke haibada kuki narco terrorist bagao India bachao it's so meaningful si atre am leiba haidi Manipur sida kuki narco terrorist sing se leiriba khai Ngasai kuki haibasiti yamna fattaba mkhoi leiriba jaga si makhoi occupy tawningba oibanina India gi different countries sing sida su akhoi gi state sing sida su makhoi sing leirak matamda soina maki leiriba mafam sing aduda makhoi occupy tawrakaneba adu makhoi